Meehatpa Pung Nipunipan ki Manungda Phagadabani HAINA JC against the brutal murder of KHULLAKPAM SEEMA SHAHNI ki MAIKEIDAGI appeal TOURAKLI Haukiba ahingda tumduna leijabi kaikhu maning lekaida leibi SEEMA SHAHNI mapuroiba mujibur hairibi nupi asibu manak mangak lenduna hatop pirambagi mayokta miyamgi oiba wakat mifam ama phamkhre JC ki convener SA Malikna aikhoigi paumida fongdorakpada laingaki mari leinaba authority na misi sigi langla langjin marik chumna thirok piduna mihat asida chenaba Mi pumnamak cherak pinaba taksilakli loinana mihat asiga mari leinana police custody da leiriba SEEMA gi mapuroiba majipur nataba lemhauriba sing kariguma pung nipunipan gi manungda suna phaba ngamdrabadi asiba hakchang lawdaba haina warep lawre haina fongdorakpaga loinana Meehatpa puthokpidaba tarabadi makhatana CSO club maira paibi single loinana democratic oiba khongjang changsilakani haina su fongdorakli SEEMA gi machanabi ahanna aikhugi paumida fongdorakpagi matung inna Mahaki mapana mama bo hatle haiba khangi adubu mahakna yum adudagi chen khiba uhoba miyoi adusu phaduna sinabiu mapa khaktana mahaki mama hatba oithoktabani haiba wafamsu thamlaki Pa hatta sida papa khatana matum khatana hatpa ngambana timi yaudana mi su uhowe ai chung thugiba aina papa na lawis pasita kanda inau piga ida si phawung dagi chung thara aga chen thokpa matamda asom inau pina mama lai ba ka bi chendal hore aina som stiar rom ku chen ba matamda mi ama sung thugiba ai uhowi chen ari ba mi sing du phagat piu papa matum kala mama atkalate mama atna ya ngai du ma na piu ai ko na ba na piu ma piu ni ba ngai du piu ni ba pa ma papa ma no na ma na ma so ni chen ai ba kangi mi ya we ba su kangi mi chong ta ba o ri ta na mi ado ba kha ki thong so hanga ka le na mi ado ba chen ki ba su ya mi ya ma kam ba ai na o ba se se wa ni ha na ga pi mi अखोई जेसी ने सिंजरी बा अखोई की धरना आसे अखोई असुम्बा धरना कया मसो अखोई मखा ताबा अखोई नंगारंग जीपी माइकई दगी से अखोई ऑलरेडी अखोई एसपी अमदी डीसी ओसी दसु से ngasi थिनजरुबनी ngarang na अखोई अल्टीमेटम मदो अखोई जेसी माइकई दगी जेसी मखुदक सेम थमुबनी थबुना ओंथोपियु फुल्ली कोऑपरेशन पीरी मोब इनजस्टिस तबुई मुहत्ता अखोई फा थबनी अथु मतमदा अखोइना एविडेंस मयाम मदु कलेक्शन तबिनबा अखोई JC माइकईदगी लोइना लोइना अखोई ग्राम बजेट माइकईदगी अखोइना हाइजरी लोइना लोइना हतपद सिजनरिबा खुचु खुलाई दो अथु मतमदि रिकवरी तौ अदु नत्रबदे अखोई इहौ कयाम अखोई खंग खंगौदना पुंगनि पान मतुंगदा एजिटेशन डेमोक्रेटिक ओइबा माउंट एजिटेशन मयाम तौर